पाउचरी यमफम ओइबा मर ओइबा पाउ खरा अपडेट तौजरे माहिरोइ नुपी मसा अमबो नोंमैना कापतुना हाटपा अकनबा मोंगदा कंटेम तवी एमसो खौनाय असगी यामना लाइबक थीबा थौदोक अमा ओइना हौकिफा मार्च कुंदा माहि तमलिबी नुपी मसा अमबो कोराई अहोंगैदगी खांगेंबम अशोक अपोपगी मिंग खांगेंबम नाराल कौबा मियोइ अमना मियोइबगी पुंसीबो कैसु लैतबा मोंगदा मकोकता नोंमैना कापतुना हाटकिबा थौदोकबो अकनबा मोंगदा कंटेम तवी हैना माहिरोइ Love All Manipur Students Union MSUna Phongdorakle. All Manipur Students Union MSUgi Women Affairs Secretary P Sana Lembitsan na thadorapa cherola mana ai. Laibak thiba thodok asina khunai asigi nupi webisingba ki akan piba tanatana. Na vi webisingba awang bathakta ikai khunna bagi whandhop mioi khara na mangalle. Hauki ba sai khara asida nupi angang da sathaba miyot minai gi thodok khara antarak labaso. Tabada aki tujung pa thodok sing adumbak leptana taduna lagle. Mairoi lufa sina sahi lisang sina nufi angang da sathaba yon minai gi matang da lumna lauduna asigumba pam da bathodok sing maru fangna mothana da policy program amade akan balu semtuna chanhana ba matam gi ban ki valengak sing da taksin da lakhi mamang da thoki asigumba thodok sing da sena khiwa miyoi sing miyam khangna maral gi madik cha cherak pi ki de thodok kaya sing da chenari ba marat leip sing cherak phan ki dana legang da imung manung gawari jasina khiwa kaya asina sui su sing asida Senari bamiyo sina kaisu laitana khalak bada natana crime sa tharakli bamiyo sing da so agi akang amri lobo thawoi da bagi mami amata atona lagle komjali sing ani tara ga tarit ki jun kun ga tareta lingat ki ba first take corner asoba isu khara gi miyamna eningai oiba wel matam yamna changdana pi hi ba laikre court asibu mathaw ningthi na tawwa ngamna na ba madi novi akang ka mari leina ba case pai ga dor balenga ki law enforcement agency sing ki man for protection na thambi ba jangi Loina asikamba thodok wathok singge wait matam chana fangana na valenga na akanaba thawak lokat bagi matam thengmalle amoromda akaknaba rules amsong regulation amagi bakhata lenga ki home department gi bakhata pirba license kanching law gi wang da chathari pathabak sing asigi batangda akanaba thawsil thawrak am home department na lokat piyo asikamba thodok sing matung da thukna pathabak lokat pamathau tare loina na home department license gan pibagi pawuk asi karamna Karam bamyo da amazon kari maramgi pibano aiva inquiry ningthina tawdana pangbi da pibana asigamba thodok kya asi tholakpane makatarakpa atopa pau amadana Ukraine gi crisis nongsukbong gi lebak singna thogan bani US political scientist Ukraine gi crisis asi nongsukbong gi lebak sing marwina America na thogan bani ana US gi political scientist John J Mercimer na phangdokre wafamasi adak tamangna economist haiba journal da ikiba opinion piece amada phangdokibani University of Chicago da political science professor ama oina lairiba Mercimer gi world paladana agency gi report na hai American amasung European policy maker singna Ukraine bo dongsuk nong wasan minanava nadragana punsin na bo hon arakwa gi loina na Russia gi president Vladimir Putin bo makoi gi tharwang sing aduga mari laina maral sin badagi haujiki Ukraine gi crisis ase haurakbane Tawigamasung US amasung Europe ki policy maker singki wakalola si lali hai na Mercimer opinion piece aduda ike mana makatan hai mahaki miyeng da Ukraine ki crisis ase kumjali singa bakasapan humfugani thoike given missile crisis matung tamalep gi khwadagi khudong tininga werba conflict ne noksukrong gi lepak singna haujik Ukraine da mating piba hengkalagli amrom da makoina Russia da sel thungge athing basing thamle bodin gi miyeng da noksukrong gi lepak singki khongthang asi mahaki lebak ki mayuk ta lal authok manai haina lawe Article aduna makhatana hai Ukraine gi crisis asi losinana bagi lambi puthokpada ngasi gi hawrapum munna khangba yamna mathau tai Ukraine gi wathok asi kumjali sik ani nifan da Bucharest ta pangthoki ba NATO gi summit ta madamadu gi US President George W Bush ke administration na alliance asida Ukraine amasung Georgia pa member sing wergani ana namduna lauthoan badagi tholaki bani kumjali sing ani kumna thoi gi athing basarukta nongsuk lom gi lebak na Russia gi security gi wafam sing da thausa da bagi ingket pi ge Ukraine bane to da jahuna da warep law khiba asna hausa ki lana je hakting na thogan khibani aina maram sing Mercimer na ike political expert asin hai Russia ki policy maker sin Ukraine bo amukhana loksin da mamang da leramba Soviet Union nongna sengkot panatak na greater Russia sengkot pagi pandam Russia sing dalaite Ukraine na da to da jaksin bhai basi Russia na lebak amang oina leibada aki ba chawna fokhali and Russian leader sin hanjin phongthok khabane haujiki Ukraine crisis asigi losin na bagi khwaidigi phaba pambai di NATO na poklom da makhatana expansion torok loi haibagi guarantee piba asini aina hauki va January da Russian foreign minister Sergei Lavrov na phongthok khibani aina Mercimer na makhatana ike Kremlin gi veteran ama Ukraine gi lan gamari aina mafam thadokre
Russian President Vladimir Putin की veteran envoy ama Ukraine war ga mari leina na mafam da ki resign tawraga Russia thaduk tuna chatkhre an official report ama ki matung ina phangdokle Putin na tha ama muki mamang da Ukraine ta landa sin khraba matung tarplet Kremlin ga janarak taba anba senior official ase envoy Anatoly Chuvais na ware mang masana yana mafam adu thadok ki bane Anatoly Chuvais har pamiu ase Boris Yeltsin na Englishing amaga sampan marfudra ki sahida economy reform to ki baki maru eva architect am oi ki bane mangno Putin ki makha senior business amadi political job ta thabak to tun la ki bane hadak da mag international organization da Kremlin ki special envoy ena thabak to ki bane ai Anatoly Chuvais Russia thadok laga chat ki ba si amuk hana halak pagi thorang overlaite sayol mari rom chuna lala si chathar ki ba asida Ukraine ge Miui million nifuga marigi saruk mari thokpagi amade maimaki amagata thogankhre Russian Ukraine gi maruaiba city amta capture tawba ngamdre Western gi mekhe gi sanction thamden khiba asina Russia ba economy gi lamda sodhalle Russia na Ukraine da landa silakhiba asida capital capsies tawdana bahona bada ngamdana lairi Russian force gi matak chawna amagata thokle makoina supply problem amade akan ba athengba mayonari Mariupol asida khwaidagi akan ba mongda lan sonari haire Maragasi super powerful bomb ani thadagraba matungda Mariupol da mi la khama leire European authorities na nauna civilian sing Russia na kudum chanchin to na thamkiwa khathang fa hitang bam city Mariupol dage misam chen lokto na da honari ki barakta Russian super powerful bomb ani thadagre ari ari city edu da mi la appropriate na chatok sin jadan lai he makoina si bhaksang sing amade ate akai thokraba building sing ki matak tagi nanthok na da hona ki aina Human Rights Watch na phangdorakle Margasida cave the Karifu Thamkre Russian Landmi Sinabakatan Levakatuki Konunda Chanchalakna Bakan Honaki Aire Tankakaya Tona Wari Wadai Sinanaba Wari Chana Batunda Russian Fondoki Bade Ukraine Masak Web Amadi Waitokata from Pukalak Lavade Santi Wari Sanaba Yagani Ike Madukizumatak the Kremlin Mamang the Fondoki Bade Ukraine Landgi context Magoida trade labor hyper Kanglak Lava Matam the nuclear crisis Nagani Hike Kremlin Markilina Boa Tabloid of Fondoki Bade Ta Amrom Surabalan, a sigman the Russian Malandi, Lissing Mapan, Tanipan Bugamato Sigre Amade. Lissing Taraga the Rukcham Yankayundo as open Nankre Hairi. Masi officer Teddy the Gisarukam Helabane. Maragasangasi Moscow na Soyuz rocket Amakapatuna Maduda, Z Ibamek Take. Madri Ukraine the Satriba, Landmigi operation the Mading Bangabani Hairi. Rocket Aduna, Meridian and Communication Satellite Amafotan Rusiaki Wangtangba, Saruk the Leva, Pletcheks. Space port target ke Haiva space port do defense ministry operate tawani ango vamekta Russia gi tank amasung atai lanmi ki gari singta ji haiva mayek asi thaduna Ukrainian citizens sanslakton landara ke harva vehicle sing adugi amazing social media da thadong na ke maduda natna Russian support sinati searching da ji haiva symbol thadun utke arbi da content sing asi ki maru pau khara asi pau tamjariba Manipur local news YouTube channel amadi Facebook page asidagi yangbiriba panama pathaga sari channel asina thumta kanarabade subscribe to be subscribe to be like and share to busu kawi kanop namakpo amaghana thaga sari